ꯃꯣꯔꯦꯒꯤ ꯐꯤꯚꯝ ꯑꯁꯤ ꯏꯔꯥꯡ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯂꯦꯞꯂꯨꯔꯕꯁꯨ ꯑꯃꯨꯛ ꯅꯧꯍꯧꯅ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯈꯔ ꯃꯣꯔꯦ ꯂꯝꯕꯤ ꯆꯠꯅꯔꯨꯗ꯭ꯔꯕꯅꯤ꯫ ꯅꯝꯂꯤ ꯑꯃꯗꯤ ꯆꯥꯟꯗꯦꯜ ꯗꯥꯏꯔꯦꯛ ꯇꯥꯕ ꯂꯝꯕꯤ ꯃꯐꯝ ꯈꯔꯗꯁꯨ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯑꯁꯤ ꯍꯧꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯃꯣꯔꯦ ꯂꯝꯕꯤ ꯑꯁꯤꯗ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯐꯥꯎꯅ ꯂꯥꯛꯄ ꯄꯣꯠꯆꯩ ꯀꯌꯥ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯎꯕ ꯐꯪꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯇꯥꯃꯨ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯕꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯃꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯍꯧꯖꯔꯒꯁꯨ ꯂꯩꯅꯔꯤꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯁꯦꯛꯁꯟ ꯈꯔꯗꯤ ꯂꯤꯒꯦꯜꯒꯤ ꯒꯦꯠ ꯑꯅꯤꯒꯤ ꯋꯥꯡꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯣꯔꯦ ꯂꯝꯕꯤ ꯐꯖꯅ ꯒꯥꯔꯤ ꯆꯦꯜꯂꯦ, ꯃꯤꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯃꯅ ꯄꯂꯦꯜꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯐꯝ ꯑꯣꯏꯔꯝꯕ ꯆꯥꯐꯝ ꯑꯃꯗꯤ ꯒꯥꯔꯤ ꯉꯥꯏꯐꯝ ꯑꯣꯏꯔꯝꯕ ꯑꯗꯨꯁꯨ ꯁꯣꯔꯥꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇ꯭ꯔꯦꯁ ꯄꯔꯁꯟꯁꯤꯡꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯝ ꯁꯥꯡꯅ ꯂꯩꯁꯤꯜꯈꯤꯕꯅ ꯍꯩꯅꯁꯤꯜꯂꯛꯄ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯗꯨꯗ ꯆꯨꯁꯤꯟꯅꯔꯛꯄ, ꯃꯔꯨꯑꯣꯏꯅ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯥ ꯋꯥꯈꯜꯂꯣꯟꯗꯤ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤ ꯃꯍꯩ ꯃꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯍꯩꯍꯟꯕ, ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯍꯣꯡꯕ ꯇꯥꯔꯕꯁꯨ ꯃꯔꯨꯑꯣꯏꯅ IDPSꯁꯤꯡꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯍꯩ ꯇꯝꯕ ꯑꯁꯤ ꯀꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯣꯡꯒꯗꯕ ꯂꯩꯔꯒꯗꯤ ꯁ꯭ꯀꯨꯜꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯃ ꯍꯥꯟꯅ ꯁꯤꯟꯕꯤꯕ, ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯊꯝꯕꯤꯕ ꯑꯃ ꯆꯪꯏ꯫ ꯃꯤꯑꯣꯏ ꯈꯔꯗꯅ ꯁꯦꯜ ꯑꯣꯏꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯂꯩꯉꯥꯛꯅ ꯀꯥꯏꯊꯣꯛꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯑꯗꯨ ꯐꯪꯕ, ꯁꯦꯜ ꯑꯣꯏꯅ ꯐꯪꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯆꯥꯕ ꯑꯃꯗꯤ ꯃꯗꯨꯗꯒꯤ ꯁꯦꯜ ꯈꯔꯁꯨ ꯂꯦꯝꯍꯧꯕ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯡꯁꯤꯟꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯅ ꯃꯆꯥ ꯃꯁꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕ ꯉꯝꯃꯤ꯫ ꯆꯥꯕ ꯆꯥꯗꯕ, ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯦꯟꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯣꯏꯅ ꯈꯜꯂꯛꯄꯗ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯈꯦꯠꯅꯕ ꯀꯌꯥ ꯎꯕ ꯐꯪꯂꯛꯂꯤꯕ꯫ IDPSꯁꯤꯡꯅ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯒꯅꯤ? ꯃꯁꯤꯗ ꯃꯁꯥꯒꯤ ꯃꯔꯝꯗꯝ, ꯃꯁꯥꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯥꯜ ꯑꯁꯤ ꯀꯔꯤꯅꯣ? ꯃꯈꯣꯏꯅ ꯀꯌꯥꯝ ꯑꯀꯥꯏꯕ ꯇꯧꯔꯨꯕꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯣ?